nungairak ma'am kain tawrige aise ngahangai video matam kuina thagatludrebako ndo ma'am aise narure ado hojik nadi khatangdi phagatlebako ndo phagatpa haije chakumba chabadi yadri he aise ai ngasi kanna urije aise ORS ka thakchalaga video namdoine nako sum namdabasu kuire na aise ORS ka thakchaline ba hambra doga hakchang khra te khale ha kan ne ina namise ado mayam ngasidi kaino torge nate mayam da ne aina ba pharo kai nai no khodino hangak pe yawe bako ado aise smile to bane chaba yada ba haitare chaba yada ba gi na bane bako ado hojik pudi khaga budi dum chare chaba haide choi pa gumba dumaina chare chakumba sikya chaba yadri ba ado video je aise ngasi je habedi narvanina videos namningdreba khangbra narnina dagi kari content je kai de sem doino haibizoi kok thok treba narvanina sengna har kanda da ai video thaga ta yang kuimal le ai je kaw gi ta thena na ngasi di ai ge mamang da ai tripod ama lei gi bodo BT couple hoi da taraga ai lok chakhib do ai unboxing hoji puk taw driba ai kem pai driba aina lawraga ai thamjan badagi ko adu do ngasi je aina sizu leibanina unboxing tawthokke na kwa adumaina yam sangba video di oiroi ado pot sizu tripod ka magi atopa accessories amaga khatane buka do kena tawrage mayamda adugi do ai unboxing tawrage adu ha yengminarse sum video namda ba kuire na hapakpane ba sise ado ai content je kok thok tri me adu ne do video thagat pa jam to ina dingam gi do mande adu ega sum yam ai bu support to le pi gano in Hajariye 40k su yau dore bako ado 40k se yam thune yau halase duga aizu hene isaje hanagum naba phaba oijarage ado meyam video zigi mar thatane meyam da ai apps amagi matang da khangan jaramge ba apps adudi Playerzpot aduga sije aigi personal favorite fantasy gaming apps amane sidagi aikoina ne nongmada 50 lakhs tan ba yaye kama sidagi akoina fangdoi se 15 plus game ne ado game sing se aina maming khra panjarake ko game sing adudi fruit slice snake and ladders fight rummy housie chess and man hariba sing asine duga ne masida ne khoina angang oi kainda yam pamna sanarak ludo do adusu yawe bako ado masi ludo se sanaraga khoina lupa lak maya su tan be yadoine adudi myam hoji aina description da pijari ba link asida changbiro aduga ludo join do sanbiro da khoina live sa tha basu yadoine aduga khoina private oina friend ga sana basu yadoine Playerzpot se 100% secure oi ba India da met tawjabane masida ne 7 million se na users myam ama laye aduga masidagi fangak pa paisa se khoina irai line withdraw su tawba yadoine adudi mayam aigi hojik se aigi code se sizina biro code china PLAYS 200 sigi code se sizina biraga mayam sign up to biro aduga sign up to matam da ₹200 amsu bonus fang biro adudi hojik mayam su isa gi friends sing da refer and earn thabadu da changbiraga invite tawsan biro aduga 2% amasu earn taw biro mayam aina hana sizine tripod se sisine bako ado stain gi so mandi lay asang ma adudi yadre ima adudi yadre ba purati ado sisine ado sigi pot se sije si eta yarakte ba sidegi magi hapam je ko tu siju talam ne bako ado sigi mathaki je phone tabam je si nan thokradi yade phone hapa jarjar nan thoe ba tu siju lok tho e ba adugi sigi accessories se chain bane bako adune du sida leire ai ifun ga loi karam bani ha ba tawrije tu kui hang da he prop de hang re du ifun kar lawda da ngai re du gin chile tu pot che in hang du je ka ga jam chai poni da na ba da gin kem lo shan mangam dre ba seng na har kan si sine accessories tu ne hojiki do ma thaki je si tang chen bane ba si tang ado yengminar se hang torage si se yam nungaye sijinaba si pot se ado amadu di yaje ula roige dudo khasu honge dudu na oramba suya mayam hanga age makhaje moti mo ne boko ana phammi je se hang to kage tra se hang ji ko agi macha Sise aina ne kakpado Amazon de kakpane ba sise adu kakpa budi ain kaktre pado ya da na ko adu
ꯃꯃꯜꯁꯦ ꯁꯤ ꯀꯌꯥꯅꯣ ꯄꯤꯈꯤꯕꯗꯣ ꯃꯃꯜꯁꯦ ꯁꯤꯗ ꯊꯥꯔꯝꯗ꯭ꯔꯦꯅꯦ ꯁꯤꯗꯗꯤ ꯊꯥꯔꯛꯇ꯭ꯔꯦꯕ ꯃꯌꯥꯝ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉꯒꯦ ꯅꯦꯠꯇ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯎꯠꯂꯛꯑꯒꯦ ꯍꯥꯄꯛꯑꯒꯦꯕ ꯑꯗꯨꯝ ꯁꯥꯏ ꯃꯇꯦꯛꯇꯀꯣ ꯅꯥꯀꯟꯗ ꯑꯗꯨꯝ ꯍꯥꯄꯛꯑꯒꯦ ꯑꯗꯨ ꯁꯤꯅꯗꯤ ꯈꯔ ꯐꯅꯤꯅ ꯈꯜꯂꯒ ꯆꯦꯟꯕꯅꯦꯕꯀꯣ ꯑꯣ ꯌꯥꯎꯔ ꯃꯥꯜꯂꯦ ꯁꯤꯗ ꯃꯃꯜ ꯌꯥꯎꯔꯦ ꯁꯤꯁꯦ ꯃꯥꯁꯦ ꯁꯤꯒꯤ ꯃꯃꯜꯁꯦ ꯁꯤꯗ ꯊꯥꯏꯁꯦ 249 ꯑꯣꯏꯔ ꯃꯥꯜꯂꯦ 249 ꯊꯥꯔꯝꯃꯤ ꯁꯤ ꯆꯨꯝꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩ ꯀꯥꯎꯔꯦ ꯀꯨꯏꯃꯟꯗꯅ ꯑꯗꯣ ꯄꯤꯁ ꯑꯅꯤꯅꯦꯕꯀꯣ ꯁꯤꯗ ꯍꯥꯜꯂꯤꯁꯦ ꯎꯕ꯭ꯔꯥ ꯄꯤꯁ ꯑꯅꯤꯅꯦꯕ ꯁꯤꯅ ꯈꯔ ꯄꯣꯠꯁꯦ ꯂꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦꯀꯣ ꯑꯩꯁꯦ ꯃꯈꯥꯗꯒ ꯍꯦꯛꯇ ꯐꯝꯊꯔꯗꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯁꯤ ꯗ ꯂꯩꯔꯦ ꯑꯗꯣ ꯑꯣ ꯁꯤꯅ ꯈꯔꯗꯤ ꯀꯜꯂꯦ ꯁꯨꯃꯥꯏꯅ ꯍꯥꯄꯛꯀꯗꯣꯏꯅꯦꯕ ꯑꯣ ꯍꯥꯏꯅ ꯆꯤꯡꯈꯠꯇꯣꯏꯕꯗꯣ ꯁꯤ ꯂꯩ ꯃꯥꯏꯁꯦ ꯇꯣ ꯁꯤꯅ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯇꯨ ꯃꯥꯒꯤ ꯁꯤꯒꯤ ꯃꯈꯥꯁꯦ ꯁꯤꯗꯅꯦꯕ ꯍꯦꯛꯇ ꯑꯩ ꯌꯥꯗ꯭ꯔꯤꯁꯦ ꯑꯗꯣ ꯁꯤ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯅꯗꯤ ꯑꯩ ꯈꯪꯉꯤ ꯁꯤꯅ ꯊꯥꯖꯩ ꯁꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯞꯇꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣ ꯁꯨꯃꯥꯏꯅ ꯆꯞꯄꯛꯀꯗꯣꯏꯕ ꯑꯗꯣ ꯌꯦꯡꯉꯒꯦ ꯑꯩꯁꯨ ꯈꯪꯗꯦ ꯇ꯭ꯔꯥꯏꯗꯤ ꯇꯧꯔꯒꯦ ꯁꯤꯅꯤ ꯄꯤꯁ ꯑꯅꯤ ꯍꯥꯜꯂꯦꯀꯣ ꯇꯣ ꯑꯅꯤ ꯍꯥꯜꯂꯦ ꯐꯔꯦ ꯁꯤꯅ ꯈꯔꯗꯤ ꯀꯟꯗꯧ ꯃꯥꯜꯂꯦ ꯁꯤꯃ ꯁꯤ ꯌꯥꯔꯦꯀꯣ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯏꯐꯨꯟ ꯉꯥꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯇꯜꯂꯦꯕ ꯄꯥꯏꯕꯒ ꯍꯦꯛꯇ ꯁꯦꯒꯥꯏꯔꯗꯅꯤ ꯋꯥꯎ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯁꯤꯒꯤ ꯕ꯭ꯂꯦꯛꯁꯤꯅꯦ ꯇꯨ ꯁꯤꯒꯤ ꯕ꯭ꯂꯦꯛꯁꯤ ꯑꯣꯏꯗꯣꯏꯕ ꯁꯤꯁꯦ ꯃꯃꯤꯡꯁꯤꯅ ꯂꯥꯏꯛ ꯇ꯭ꯔꯥꯏꯄꯣꯠ ꯃꯣꯗꯦꯜ ꯅꯝꯕꯔꯁꯦ ꯁꯤꯗ ꯂꯩ ꯃꯣꯗꯦꯜ ꯅꯝꯕꯔꯁꯦ PL630LW ꯍꯥꯏ W ꯂꯩꯒ ꯂꯣꯏ ꯊꯥꯅ ꯑꯩꯗꯤ ꯈꯔꯁꯨ ꯊꯥꯖꯕꯅꯦ ꯂꯩꯁꯤ W ꯃꯈꯣꯟꯗ ꯅꯥꯟꯊꯣꯔꯛꯑꯦꯅꯦ ꯕꯣꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯡꯇꯣꯛꯑꯁꯤ ꯀꯨꯏꯃꯟꯗꯅꯀꯣ ꯁꯤ ꯇꯦꯛꯑꯝ ꯀꯥꯏꯔꯦꯝ ꯇꯧꯔꯗꯤꯅꯦ ꯑꯩ ꯁꯤꯟꯕꯕꯨ ꯌꯥꯔꯣꯏꯗꯣꯏꯅꯦ ꯀꯨꯏꯃꯜꯂꯦꯕ ꯌꯥꯝꯅ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝꯕꯗꯣ ꯁꯤꯗꯁꯨꯌꯥꯎꯔꯦ ꯃꯥꯏꯁꯨ ꯑꯣ ꯃꯥꯏꯁꯨ ꯑꯃꯗꯤ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯅꯤ ꯁꯤꯗ ꯂꯩꯔꯦ ꯄꯣꯠꯁꯦ ꯌꯥꯝ ꯂꯤꯡꯕ ꯃꯥꯜꯂꯦ ꯇꯨ ꯌꯥꯝ ꯊꯤꯅ ꯂꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯕꯨꯗꯤ ꯃꯃꯜꯒꯤ ꯃꯇꯨꯡ ꯏꯜꯂꯦꯅꯦ ꯅꯠꯇ꯭ꯔꯥ ꯄꯣꯠ ꯐꯕ ꯍꯥꯏꯁꯦ ꯑꯩꯁꯦ ꯁꯤꯖꯤꯟꯅꯕ ꯄꯥꯡꯇꯤ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯍꯩꯔꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯄꯣꯠ ꯌꯥꯝ ꯂꯤꯡꯉꯦ ꯌꯥꯝ ꯐꯩꯌꯦ ꯇꯨ ꯁꯤ ꯌꯥꯝ ꯊꯤ ꯂꯤꯡꯉꯦ ꯍꯥꯏꯕ ꯑꯩꯒꯤ ꯑꯃꯗꯨꯗꯤ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯌꯥꯗ꯭ꯔꯦꯍꯦ ꯃꯣꯏꯁꯦ ꯁꯥꯇꯤꯟꯒꯤ ꯇꯥꯏꯞꯇ ꯈꯟꯗꯣꯛꯇꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯍꯦ ꯑꯩ ꯌꯥꯝ ꯈꯪꯗꯕꯅꯦ ꯑꯩꯁꯦ ꯁꯨꯝꯕꯩ ꯃꯇꯥꯡꯗ ꯍꯩꯁꯨ ꯍꯩꯇꯦ ꯁꯤ ꯆꯤꯡꯈꯠꯄ ꯌꯥꯗꯥꯏꯅꯦ ꯁꯤꯕꯣ ꯀꯃꯥꯏꯅ ꯆꯤꯡꯈꯠꯆꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯌꯦꯡꯉꯒꯅꯦ ꯁꯤ ꯆꯤꯡꯈꯠꯄꯩꯗꯣ ꯚꯤꯗꯤꯑꯣ ꯅꯥꯀꯟꯗ ꯍꯥꯞꯄꯁꯨ ꯍꯥꯞꯄꯛꯑꯒꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯑꯗꯨꯒ ꯐꯣꯟ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯀꯦꯃꯦꯔꯥ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯂꯣꯏ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯣꯏꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯊꯥꯡꯒꯠꯄ ꯌꯥꯏꯁꯦ 4 kg ꯃꯨꯛ ꯂꯨꯝꯕꯁꯦ ꯁꯤꯕꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯌꯦ ꯃꯉꯣꯟꯗ ꯂꯨꯝꯕ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗꯗꯤ ꯑꯃꯨꯛ ꯌꯥꯝ ꯂꯨꯝꯃꯛꯏꯗꯅꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯄꯛꯑꯒꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯛꯄꯤꯌꯣ ꯃꯃꯜꯁꯨ ꯑꯗꯨꯝ ꯍꯣꯡꯕꯅꯦ ꯁꯤꯁꯦ ꯃꯃꯜꯗꯣ ꯀꯗꯥꯏꯗ ꯆꯪꯈ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯃꯜꯁꯦ ꯑꯩ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯗꯥꯏꯗ ꯌꯥꯎꯈ꯭ꯔꯕꯅꯣ ꯑꯗꯨꯅ ꯗꯁꯨ ꯏꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩ ꯅꯥꯀꯟꯗ ꯑꯗꯨꯝ ꯍꯥꯞꯄꯝꯃꯒꯦ ꯑꯩ ꯑꯦꯃꯥꯖꯣꯟꯗꯒꯤ ꯌꯦꯡꯉꯒꯦꯕꯀꯣ ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯈꯇꯪꯗꯤ ꯁꯥꯡꯅ ꯅꯝꯕꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯁꯤ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯈꯇꯪ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯒꯤ ꯁꯤꯈꯛ ꯑꯣꯏꯅ ꯎꯠꯆꯔꯦ
ꯑꯗꯣ ꯁꯥꯏꯗ ꯍꯥꯏꯗꯤ ꯄꯣꯠ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔ ꯋꯥ ꯉꯥꯡꯁꯦ ꯑꯩꯁꯦ ꯀꯌꯥꯁꯨ ꯍꯩꯇꯦꯕ ꯑꯗꯨꯒꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯄꯣꯠꯇꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤꯗꯣ ꯈꯪꯉꯦ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯄꯪꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝ ꯄꯪꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯃꯤꯡꯅ ꯄ꯭ꯔꯣ ꯂꯥꯏꯠ ꯍꯥꯏꯌꯦꯕꯀꯣ ꯃꯥꯏꯁꯦ ꯑꯗꯨꯒ ꯃꯥꯏꯁꯤꯗ ꯁꯥꯡꯇꯣꯛꯄꯗꯨꯅ ꯁꯤꯗ ꯑꯣꯏꯔꯝꯃꯦ ꯁꯥꯡꯇꯣꯛꯍꯟꯒꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯉꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯑꯩ ꯋꯥꯡꯈꯠꯍꯜꯂꯛꯀꯦꯀꯣ ꯑꯗꯨꯒ ꯈꯔ ꯌꯥꯝ ꯁꯥꯡꯇꯣꯛꯍꯜ ꯑꯗꯨꯒ ꯁꯤꯗ ꯂꯣꯛ ꯇꯧꯕꯤꯗꯣꯏꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯍꯥꯡꯇꯣꯛꯑꯒ ꯊꯥꯗꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯣꯛ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤꯗ ꯐꯥꯖꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯅꯤ ꯈꯔ ꯁꯥꯡꯇꯣꯛꯔꯛꯀꯦ ꯃꯣꯏ ꯑꯅꯤ ꯌꯥꯎꯋꯦ ꯁꯤꯗ ꯁꯥꯡꯇꯣꯛꯅꯕꯁꯦ ꯁꯨꯃꯥꯏꯅ ꯑꯅꯤ ꯌꯥꯎꯋꯦ ꯂꯣꯛ ꯂꯣꯏ ꯇꯧꯁꯟꯕꯤꯔꯒꯦ ꯂꯣꯛ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯊꯝꯕꯤꯔꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗꯒꯤ ꯂꯩꯈꯠꯇꯣꯏꯅꯦꯕ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯊꯛꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯩꯈꯠꯇꯣꯏꯕ ꯀꯌꯥꯝ ꯋꯥꯡꯒꯦ ꯌꯦꯡꯁꯤꯀꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯅꯗꯤ ꯋꯥꯡꯉꯤꯍꯦ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤꯗꯣ ꯍꯥꯞꯇꯣꯏꯅꯦꯕ ꯁꯤꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯊꯔꯒ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯔꯅꯤ ꯑꯗꯨꯅꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯎꯠꯂꯔꯣꯏꯒꯦ ꯑꯩ ꯌꯥꯝ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯇꯥꯛꯑꯔꯣꯏ ꯃꯌꯥꯝ ꯈꯪꯒꯅꯤ ꯑꯇꯣꯞꯄꯗ ꯁꯤꯁꯦ ꯑꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯩꯗꯤ ꯌꯥꯝ ꯐꯖꯅꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯄꯥꯛꯅ ꯁꯤꯖꯤꯟꯅꯕꯁꯨ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯁꯨ ꯁꯤꯖꯤꯟꯅꯔꯒ ꯍꯩꯔꯀꯥꯟꯗꯒꯗꯤ ꯌꯥꯝ ꯍꯩꯕ ꯁꯥꯔꯒ ꯅꯝꯃꯛꯀꯦꯕ ꯑꯗꯣ ꯁꯤꯗ ꯍꯩꯇꯕꯅꯤꯅ ꯑꯩ ꯇꯁꯦꯡꯅ ꯍꯩꯖꯗꯦ ꯑꯗꯣ ꯄꯥꯏꯐꯝꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯄꯥꯏꯐꯝ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯥꯡꯕ ꯈꯣꯠꯄꯩꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯄꯣꯠꯁꯦ ꯌꯥꯝ ꯊꯤꯅ ꯂꯤꯡꯉꯦ ꯐꯩꯌꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯗꯤ ꯑꯗꯨꯝ ꯆꯦꯟꯕꯤꯌꯣ ꯌꯥꯝ ꯊꯤꯅ ꯄꯩꯁꯥ ꯄꯥꯝꯃꯨꯗꯦ ꯄꯣꯠꯁꯦ ꯌꯥꯝ ꯐꯩ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯂꯤꯡꯉꯤ ꯑꯗꯨꯅꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯈꯔꯗꯤ ꯄꯪꯉꯦ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯝ ꯃꯈꯥ ꯇꯥꯔꯔꯣꯏꯒꯦ ꯑꯗꯨꯅ ꯀꯩꯀꯩ ꯁ꯭ꯋꯥꯏꯗ ꯈꯪꯗꯕ ꯃꯣꯏ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯡꯀꯨꯞ ꯁꯥꯅ ꯇꯥꯛꯄꯗꯨꯗꯤ ꯑꯩ ꯇꯥꯛꯆꯔꯔꯣꯏ ꯑꯩ ꯍꯩꯇꯦ ꯑꯩ ꯈꯪꯗꯦ ꯇꯥꯛꯆꯔꯔꯣꯏ ꯑꯩꯗꯤ ꯆꯥꯎꯔꯥꯛꯄ ꯐꯣꯟ ꯊꯝꯕ ꯌꯥꯔ ꯂꯣꯏꯔꯦ ꯋꯥꯡꯈꯠꯄ ꯌꯦꯡꯈꯠꯄ ꯌꯥꯔ ꯂꯣꯏꯔꯦ ꯑꯗꯨꯅꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯅꯥꯕꯒ ꯋꯥ ꯉꯥꯡꯈ꯭ꯔꯗꯤꯅꯦ ꯅꯥꯕꯒꯁꯦ ꯀꯥꯎꯋꯦ ꯚꯤꯗꯤꯑꯣ ꯍꯦꯛ ꯅꯝꯈ꯭ꯔꯗꯤ ꯅꯥꯕ ꯀꯥꯎꯋꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯅꯝꯅꯕ ꯍꯣꯠꯅꯔꯅꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯀꯥꯎꯅꯕ ꯑꯅꯥꯕ ꯑꯗꯨꯅ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦꯀꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦꯁꯦ ꯍꯟꯖꯤꯟ ꯍꯥꯏꯂꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯈꯔ ꯃꯃꯤꯡꯁꯤꯡꯁꯦ ꯁꯤꯗ ꯂꯣꯏ ꯌꯦꯡꯕꯤꯔꯣ ꯂꯣꯏ ꯌꯦꯡꯕꯤꯔꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯄ꯭ꯔꯣ ꯂꯥꯏꯠ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯃꯦꯛꯁꯤꯃꯝ ꯂꯣꯠꯁꯦ 4 kgꯅꯦ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝ ꯍꯥꯏꯠꯅ 1450 mm ꯑꯗꯒꯤ ꯐꯣꯜꯗꯦꯠ ꯍꯥꯏꯠ 580 mm maximum tube diameter 21.3 mm maximum tube diameter 16.3 mm weight na 1.03 kg section 3 aduga sidana feature leireko feature se 3-way head with adjustable pan steady rubberized leg convenient accessories hook bubble head to adjust horizontal position multi-purpose head with quick release multi-purpose head for DB cameras ko sisini ado sumaina dum utlage ay yam khangza laksade yam khangba saroi khoi yam khangba ka sajaroi